ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯇꯦꯝꯕ ꯂꯥꯏꯊꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯦꯝꯕ ꯂꯥꯏꯊꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯏꯗꯒꯤ ꯂꯩꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩꯗꯤ ꯄꯥꯟꯗ꯭ꯔꯤ꯫ ꯑꯇꯩ ꯅꯨꯄꯤ ꯅꯍꯥ ꯑꯃꯠꯇ ꯃꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯔꯨꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯃꯇꯪ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯀꯩꯔꯥꯛꯄ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ, ꯊꯛꯇ ꯑꯃ ꯁꯥꯠꯇ꯭ꯔꯕꯤ, ꯈꯥꯗ ꯑꯃ ꯄꯣꯝꯗ꯭ꯔꯕꯤ, ꯁꯛ ꯆꯨꯗ ꯃꯄꯥ ꯂꯩꯇꯅ ꯅꯤꯡꯊꯤꯖꯔꯕꯤ, ꯀꯨꯆꯨ ꯇꯉꯥꯡꯅꯔꯕꯤ ꯉꯥꯡꯕꯤꯇꯣꯟ ꯑꯁꯤꯇꯅꯤ꯫ ꯑꯗꯨꯕꯨ ꯇꯦꯝꯕꯒꯤꯗꯃꯛꯇꯗꯤ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯕꯒꯨꯝꯕꯅꯤ꯫ ꯇꯦꯝꯕ ꯃꯤ ꯌꯥꯝꯅ ꯄꯤꯛꯏ, ꯃꯨꯁꯤꯟ ꯃꯨꯏ, ꯃꯃꯤꯠ ꯈꯨꯏ, ꯃꯅꯥꯇꯣꯟ ꯅꯝꯃꯤ, ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯃꯤ, ꯋꯥꯉꯥꯡ ꯈꯣꯟꯗꯥ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯂꯥꯎꯏ꯫ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯧꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯀꯤ ꯇꯨꯀꯠꯆꯅ ꯑꯣꯏꯅ ꯂꯣꯏꯅꯩ꯫ ꯅꯣꯡꯃ ꯇꯦꯝꯕꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯆꯥꯛꯀꯧꯖꯔꯒ ꯃꯌꯥꯝ ꯆꯠꯇꯨꯅ ꯀꯩꯔꯥꯛꯄꯗ ꯃꯃꯣꯝ ꯉꯥꯡꯕꯤꯇꯣꯟꯕꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯨꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯗꯕ ꯉꯝꯗꯗꯨꯅ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯦ꯫ ꯀꯩꯔꯥꯛꯄꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯅꯣꯜꯂꯨꯛꯄ ꯎꯠꯇꯨꯅ ꯏꯐ ꯐꯖꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯄꯦꯜꯂꯗꯨꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯇꯝꯕ ꯄꯥꯎ ꯇꯥꯔꯕꯗ ꯇꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ: "ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯏꯄꯜ ꯃꯌꯥꯝꯁꯤꯡꯅ ꯂꯦꯡꯕꯤꯔꯨꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯥꯏꯕ ꯍꯥꯏꯅꯩ ꯍꯥꯏꯅꯕꯒꯤ ꯍꯥꯏꯔꯨꯕ ꯋꯥ ꯈꯛꯇꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯔꯁꯨ ꯂꯧꯅꯤ, ꯄꯤꯗ꯭ꯔꯁꯨ ꯂꯧꯒꯅꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯪꯋꯥ ꯋꯥꯕꯤꯔꯦ"꯫ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯦ꯫ ꯇꯦꯝꯕꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯥꯡꯁꯥꯡ ꯑꯃ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯊꯥꯡ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯐꯦꯡꯂꯦ, ꯑꯗꯨꯒ ꯃꯗꯨ ꯄꯥꯏꯗꯨꯅ ꯀꯩꯔꯥꯛꯄꯒꯤ ꯇꯨꯔꯦꯟ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯉꯥꯡꯕꯤꯇꯣꯟꯅ ꯏꯔꯨꯖꯕ ꯊꯣꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯀꯨꯝꯊꯔꯛꯈꯤꯗ꯭ꯔꯕꯤ ꯉꯥꯡꯕꯤꯇꯣꯟ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯇꯥ ꯈꯔꯒ ꯂꯣꯏꯅꯅ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨꯗ ꯏꯔꯨꯖꯕ ꯍꯦꯛ ꯀꯨꯝꯊꯔꯛꯄ ꯑꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤ ꯌꯦꯡꯂꯒ ꯇꯦꯝꯕꯅ ꯉꯥꯡꯕꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯖꯦꯡ ꯇꯥꯞ ꯄꯥꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯉꯥꯡꯕꯤꯇꯣꯟꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯇꯣꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯦ, ꯇꯥ ꯇꯦꯝꯕ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯇꯦꯝꯕꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ: "ꯏꯕꯦꯝꯃ, ꯑꯩ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯩ, ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯅꯪꯕꯨ ꯂꯧꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯅꯅꯕ ꯉꯁꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯝꯂꯒ ꯑꯩꯍꯥꯛꯁꯨ ꯊꯋꯥꯏ ꯊꯥꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯧꯔꯕ ꯊꯥꯡ ꯑꯗꯨ ꯉꯥꯡꯕꯤꯇꯣꯟꯒꯤ ꯃꯉꯛꯇ ꯊꯝꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯇꯣꯟ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯋꯥꯁꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯝꯕꯁꯨ ꯌꯥꯔꯦ꯫ ꯋꯥꯁꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯝꯕꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯩꯔꯥꯛꯄꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯡꯕꯤꯇꯣꯟꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯀꯤꯠ ꯂꯥꯎꯅ ꯅꯝꯂꯨꯕꯗ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯦꯝꯕꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯡꯕꯤꯇꯣꯟꯒꯤ ꯐꯃꯥꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯇꯦꯝꯕꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯩꯔꯥꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯀꯩꯔꯥꯛꯄꯅ ꯑꯁꯥꯎꯕ ꯐꯥꯖꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯐꯔꯦ, ꯑꯁꯤꯕ ꯃꯁꯥ ꯑꯁꯤ ꯇꯣꯔꯕꯥꯟꯗ ꯐꯨꯝꯖꯤꯜꯂꯨꯔꯣ"꯫ ꯀꯩꯔꯥꯛꯄꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯄꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯦꯝꯕꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯇꯣꯔꯕꯥꯟ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯝ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ
ꯇꯦꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯩꯔꯥꯛꯄ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯈꯜꯂꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕꯤꯔꯦ꯫ ꯃꯗꯨꯗ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ ꯉꯥꯡꯕꯤꯇꯣꯟ ꯃꯗꯨꯗ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯇꯦꯝꯕ ꯂꯥꯏꯊꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯇꯦꯝꯕꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯛꯆꯕꯣꯏꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯩꯔꯥꯛꯄꯅ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯤꯇꯣꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯀꯌꯥ ꯊꯨꯒꯥꯏꯈꯤ꯫ ꯇꯦꯝꯕ ꯂꯥꯏꯊꯛ ꯑꯃꯗꯤ ꯉꯥꯡꯕꯤꯇꯣꯟ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯄꯥꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯦꯝꯕꯅ ꯈꯜꯂꯝꯕꯗꯤ ꯀꯩꯔꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯒ ꯑꯋꯣꯡ ꯑꯋꯨꯟ ꯌꯥꯝꯅ ꯇꯝꯂꯛꯀꯅꯤ, ꯃꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯊꯣꯛꯂꯔꯦ꯫ ꯑꯁ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯃꯤꯗ꯫ ꯀꯩꯔꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯔꯨꯕ ꯑꯩꯒꯤ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯕ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯨꯠꯂꯧ ꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯅꯣꯡꯃ ꯇꯦꯝꯕꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯀꯣꯝ ꯑꯃꯗ ꯉꯥꯃꯨ 10ꯃꯨꯛ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯊꯦꯜ ꯀꯥꯕꯤ ꯃꯌꯥꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ, ꯀꯣꯝ ꯑꯁꯤꯗꯅꯦ ꯉꯥꯃꯨ 10ꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯇꯥꯈꯠꯂꯒ ꯀꯣꯝ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯅ ꯆꯥꯎꯀꯥꯟ ꯆꯥꯎꯀꯥꯟ ꯀꯥꯜꯂꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯠ ꯍꯨꯝꯗꯨꯅ ꯉꯥꯃꯨ 10 ꯃꯊꯪ ꯃꯊꯪ ꯐꯥꯔꯦ꯫ ꯇꯦꯝꯕꯒꯤ ꯊꯣꯛ ꯈꯪꯖꯗꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯠꯂꯧ ꯌꯦꯡꯕ ꯍꯩꯕ ꯂꯥꯏꯒꯨꯝꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯉꯥꯡꯅ ꯆꯠꯈꯤꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯦꯝꯕ ꯄꯥꯟꯖꯤ ꯑꯍꯩꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯇꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯀꯣꯡꯅ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯕ ꯊꯨꯡꯖꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯍꯥꯛ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯇꯦꯝꯕꯅ ꯀꯩꯔꯥꯛꯄꯒꯤ ꯏꯃꯨꯡꯗ ꯁꯒꯨꯟ ꯇꯧꯗꯨꯅ ꯆꯪꯂꯒ ꯑꯔꯩꯕ ꯀꯣꯜꯂꯤꯛ ꯄꯨꯝꯅꯃꯛ ꯍꯣꯟꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯅꯨꯡꯉꯥꯏꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯀꯩꯔꯥꯛꯄꯒꯤ ꯏꯃꯨꯡꯗꯒꯤ ꯁꯒꯨꯟ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈ꯭ꯋꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯃꯃꯥꯛ ꯇꯦꯝꯕ ꯂꯩꯔꯤꯉꯩꯗꯕꯨ ꯀꯔꯤꯒꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯃꯃꯥꯛ ꯇꯦꯝꯕ ꯑꯁꯦ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯑꯃꯈꯛꯅꯤ꯫ ꯇꯦꯝꯕꯗꯤ ꯆꯪꯅꯗꯦ, ꯀꯔꯝꯅ ꯋꯥ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯕꯨ ꯀꯩꯔꯥꯛꯄꯕꯨ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯛ ꯅꯨꯄꯥꯕꯨ ꯂꯧꯈꯠꯄꯤꯔꯒ ꯈꯨꯠꯂꯧ ꯌꯦꯡꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯃꯥꯛ ꯇꯦꯝꯕꯕꯨ ꯃꯍꯥꯛꯄꯨ ꯌꯦꯡꯍꯟꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯀꯩꯔꯥꯛꯄꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯛꯄꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯪ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯃꯥꯛ ꯅꯨꯄꯥꯗ ꯇꯝꯂꯦ꯫ ꯇꯦꯝꯕꯅ ꯃꯁꯥꯅ ꯂꯣꯠꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯐꯥꯎ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯐꯪꯂꯦ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯦꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯥꯎꯔꯦ, ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯌꯧꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯦꯝꯕꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯃꯅꯥꯏ ꯑꯅꯤꯈꯛꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯍꯤ ꯌꯥꯏ ꯃꯥꯡꯈ꯭ꯔꯗꯨꯅ ꯇꯦꯝꯕꯕꯨ ꯈꯨꯠꯂꯧ ꯌꯦꯡꯕꯤꯅꯕ ꯀꯧꯔꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯇꯝꯗꯨꯅ ꯇꯥꯔꯦ꯫ ꯃꯗꯨꯗ ꯇꯦꯝꯕ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯣꯛ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯆꯝ ꯆꯝꯅ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ, ꯍꯟꯗꯛꯇꯤ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯍꯤꯛꯊꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨ
ꯄꯥꯈꯠꯈꯤꯗꯨꯅ ꯃꯃꯤꯠ ꯐꯂꯞ ꯐꯂꯞ ꯑꯃꯒ ꯌꯦꯡꯅꯕꯗꯨ ꯇꯦꯝꯕꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯤꯇꯦꯛ ꯃꯤꯔꯧ ꯈꯪꯂꯕ ꯇꯦꯝꯕ ꯇꯟꯖꯥ ꯃꯥꯡꯍꯟꯗꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯀꯤꯒꯅꯨ, ꯀꯔꯤ ꯑꯃꯠꯇ ꯀꯤꯒꯅꯨ, ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯩꯉꯣꯟꯗꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ, ꯃꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯍꯤ ꯌꯥꯏ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯂꯣꯠꯂꯝꯕ ꯃꯐꯝ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕ ꯇꯦꯝꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯕꯨꯁꯨ ꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯈꯨꯜꯂꯧ ꯌꯦꯡꯕ ꯁꯥꯖꯤꯟꯅꯔꯒ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒꯤ ꯂꯣꯠꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯔ ꯊꯥꯔꯒ ꯁꯪꯒꯥꯏ ꯃꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯤꯍꯟꯕ ꯃꯇꯝꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯪꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯇꯦꯝꯕ ꯃꯉꯣꯟꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯛꯇꯨꯅ ꯇꯦꯝꯕ ꯃꯃꯥꯏ ꯄꯥꯛꯄꯗ ꯅꯠꯇꯅ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯁꯨ ꯃꯅꯥꯏ ꯃꯁꯦꯜ ꯊꯥꯔꯛꯇꯨꯅ ꯇꯦꯝꯕꯕꯨ ꯀꯧꯍꯜꯂꯔꯦ꯫ ꯃꯗꯨꯗ ꯇꯦꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯃꯥꯏꯆꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯅꯣꯡ ꯇꯥꯗꯕ ꯀꯨꯏꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯇꯥꯅꯔꯦꯗꯣ꯫ ꯑꯗꯨꯅꯅꯦ ꯃꯥꯏꯆꯧꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕꯤꯔꯕꯗꯤ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯒꯅꯤ, ꯂꯩꯕꯥꯛ ꯆꯥꯍꯣꯡ ꯉꯥꯍꯣꯡꯒꯅꯤ ꯍꯥꯏꯅ ꯈꯟꯅꯕꯗꯒꯤ ꯃꯥꯏꯆꯧꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕꯤꯅꯕ ꯀꯧꯖꯕꯅꯤꯗꯣ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯦꯝꯕ ꯄꯥꯈꯠꯂꯦ꯫ ꯍꯟꯗꯛꯇꯤ ꯊꯣꯛ ꯂꯥꯡ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯐꯝ ꯂꯩꯔꯔꯣꯏ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯛꯄ ꯃꯤꯅꯝ ꯁꯣꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯥꯈꯤꯕ ꯇꯥꯔꯦ, ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯕ ꯇꯥꯔꯦ ꯈꯟꯅ ꯇꯦꯝꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯂꯩꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯔ ꯆꯠꯊꯣꯔꯛꯄꯗ ꯀꯣꯝ ꯑꯃꯒꯤ ꯃꯌꯥꯏꯗ ꯍꯉꯣꯏ ꯕꯣꯔꯣꯕꯤ ꯑꯃ ꯍꯦꯛ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯉꯣꯏ ꯕꯣꯔꯣꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯦꯝꯕ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯍꯉꯣꯏꯅ ꯒꯣ ꯒꯣ ꯈꯣꯡꯂꯒ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯀꯥꯡꯈꯗ ꯂꯩꯕ ꯍꯉꯣꯏꯅ ꯈꯣꯡꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯇꯦꯝꯕꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯣꯡ ꯇꯥꯅꯅꯕꯒꯤ ꯏꯔꯥꯠ ꯊꯧꯅꯤꯅꯕ ꯄꯣꯠꯆꯩ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯍꯜꯂꯝꯃꯤ꯫ ꯏꯔꯥꯠ ꯊꯧꯅꯤꯕ ꯂꯣꯏꯔꯒ ꯇꯦꯝꯕꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯍꯉꯣꯏ ꯂꯥꯏꯅ ꯀꯨꯕꯤꯔꯦ, ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯁꯥꯎꯔꯗꯨꯅ, ꯀꯔꯤ ꯍꯥꯏꯕ ꯃꯥꯏꯆꯧ, ꯍꯉꯣꯏꯅ ꯀꯨꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯄꯨ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯒꯨꯝꯅ ꯂꯛꯅꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯦꯝꯕꯅ ꯃꯨꯟꯅ ꯈꯟꯊꯔꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ, ꯅꯣꯡ ꯍꯥꯏꯕ ꯑꯁꯤꯗꯤ ꯍꯉꯣꯏꯅ ꯀꯨꯝꯗꯝꯃꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯇꯩ ꯂꯥꯏꯕꯨ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯃꯍꯨꯠꯇ ꯍꯉꯣꯏꯕꯨ ꯏꯔꯥꯠꯆꯕꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯁꯨ ꯇꯦꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯔꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ, ꯑꯗꯨꯕꯨ ꯑꯇꯤꯌꯥꯁꯤ ꯇꯁꯦꯡꯉꯤ, ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗꯦ, ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯇꯦꯝꯕ, ꯉꯁꯤꯗꯤ ꯄꯨꯃꯥꯡ ꯃꯥꯡꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯇꯤꯌꯥꯗ ꯅꯣꯡ ꯃꯪꯂꯛꯂꯝꯃꯤ, ꯅꯣꯡ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯕ ꯅꯣꯡꯅ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯛꯆꯥꯡꯗ ꯊꯥꯕꯗ ꯅꯥꯕ ꯐꯥꯎꯔꯕ ꯅꯣꯡ ꯃꯔꯤꯛꯁꯤꯡꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯅꯣꯡꯂꯛꯇ ꯊꯣꯛꯅꯔꯛꯇꯨꯅ ꯖꯒꯣꯏ ꯁꯥꯒꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯇꯦꯝꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯤꯄꯣꯠ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁꯥꯃꯨ ꯃꯌꯥ ꯊꯤꯟꯗꯣꯔꯛꯄ ꯃꯇꯝꯗ ꯃꯪꯒꯦ ꯊꯦꯡꯒꯨꯅ ꯌꯩꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯅꯕꯒꯨꯝ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯐꯤꯔꯥꯜ ꯃꯃꯥꯏ ꯆꯨꯝꯈꯠꯂꯛꯂꯤꯕ ꯇꯦꯝꯕ ꯂꯥꯏꯊꯛ ꯊꯤꯡꯕ ꯌꯥꯗꯅ
asum asum phawalakhi kairakpagi macha ngangbi tonga loinana tema mapunsi chukpa nungaina pankhiboire tanja loba haiba midi asingba lakta chanai tanja khangba asingba temba leibak ningthongna phawba sak khangbikhi mathangda amuk mayamda khudol tamjari phungawari loksing leiba luita sing thaina mamangaida bangu kauba lukhrabi macha ama leiramboire maga luna chana tinajaba luita sing kauba amasu leirami nongma baguna mamada asumna hairaklami ima makharongi khura chawbagi machanupi asi bor yamna khalli hai mahangna leigadaba nupadi makuboka thabak suminnabada makubokna sauraga mamaki minai oiba mamakna sauragana makubokki minai oiba haina tai aduna ima nupi asi ai laurage amukta haibiruso lukhrabi mama adu machanupagi damakta mamau haiba chatkre warol pumnamak hainaraduna mathang numitki nonganbada macha bagubu makubo oigadoriba adugi yumda thakhraboire nongan phung tawrakpa matamda baugu laktuna makubo khurumle makubokna ibungo nahakpu ichanupigi mapuroiba oigani hairibasi nasana yaninglabra asi haina hanglakpada baguna asumna pakhum piraklami hoi yajare asi haina khumbadagi yotpak puraduna labukta thabak suba chatminakhre chatringai mamangda mapana machanupibu imungda kausilaga lona asumna hairami ipagi bema ngasidi sareng thongamu nupa asigi chaktu supnatagi sadum ahumdagi hena haplamganu sareng thongba adunane tengot achoba ama pik thanna thambiramu asi hairamlaga makuboka mama oigadoriba bagu anidu labuk tana thabak suba chatkre maku mamak anina labukta thabak wana sururaga halakpada makubokti mafam amada nathaiduna leihorami baguna makubokki yum yaurabada pukrida iru maithajaraga chaksangda chak chaba changkhre magi nupi oigadorbi aduna yamna ikai hangoina chak insang adu puthoraktuna chana thaknanaba sille baguna chaklup phi adu lauthoklaga yengbada supnagi chadum ahum tamak leiramba adu ure nga thongba adudi tengor achauba ama pik thalami madu ubada baguna sauningman khraduna chadana phuk hogatlaga mayumda chattuna chak mabuk pik thanna chathokluraga makubokki yumda amuk lakle makubokna asumna hairami ibungo ngasidi nahak khara sauraba malene asi haina hanglubada baguna saurabna pakhum piraklami karina tobiramliba adubo thabak wana sururaga asi haiduna baguna asabu ulakpada adudi ibungo nahak aigi chanupi loba yadre haina khiba matung ina aigi minai oiba taredo asi haina hairakpadigi bagu makubok chawbagi minai oiba takhi wafam asi bagugi mamana tabadagi mathwai yamna warami bagugi mamana ba luita singa tanabada luita singna asuna hairak poire ima kari amata wabiruganu aihakna itawgi mateng soidana pangjagani nongalaga luita sing matawgi manakta chatlaga makubok chawbada machanupi laujage haina haijarui hek yengbada asingba mi manba aduda makubok chawba adu mapukningda hairapti khanjanaraga nahakna ichanupi laugadoriba sibu haina khiba wafam sing adudi nasana yareko asi haina hairakpada luita singna hairei hoi aihak loina yajare madudagidi makhoi ani labukta thabak suba chatkre chatlamdaida machanupida loksing pumnamak taklami labukta thabak suba matamda luita singna ahan adudagi hena kanna sui ahan adu matung inba ngamlaktre wai hairurabadi naha adugi minai oiba tai haiduna adusu haidre ahan adu yamna wabane chak lambane mamit tandan pairak lami chak chaba thengkhrani
ꯆꯠꯁꯤ ꯍꯥꯏꯔꯨꯕꯗꯁꯨ ꯁꯤꯃꯇꯪꯒ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯨꯊꯩ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯅꯍꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯁꯥꯎꯕ ꯍꯦꯛ ꯎꯠꯂꯨꯕꯗ ꯃꯤꯅꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯎꯕꯗꯤ ꯎꯠꯇꯅ ꯂꯨꯏꯇꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯠꯇꯨ ꯃꯨꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯀꯥꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯁꯨ ꯆꯥꯛ ꯆꯗꯨꯝ 3ꯒ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯆꯥꯎꯔꯕ ꯑꯃꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯂꯨꯏꯇꯥꯁꯤꯡꯅ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯗꯨꯃ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛꯅ ꯆꯗꯨꯝ 3 ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯔꯒ ꯃꯆꯦꯠ ꯑꯃ ꯆꯥꯔꯒ ꯊꯝꯂꯦ꯫ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯆꯥꯛ ꯆꯗꯨꯝ 3 ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯑꯅꯥꯕꯒꯤ ꯆꯥꯛꯅꯤ, ꯑꯩꯍꯥꯛꯅ ꯆꯥꯕꯗ ꯉꯝꯂꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄ ꯑꯣꯏꯔꯦ꯫ ꯃꯀꯨꯕꯣꯛꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯡꯒꯗꯧꯔꯤꯗ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯡꯒꯣꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯨꯏꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯦ, ꯊꯥꯡꯒꯣꯜ ꯑꯁꯤ ꯄꯨꯔꯒ ꯂꯧ ꯈꯥꯎꯔꯣ꯫ ꯌꯥꯝꯅ ꯊꯧꯕ ꯊꯥꯡꯒꯣꯜꯅꯤ, ꯃꯇꯣꯝꯇ ꯄꯪꯈꯥꯎꯗ ꯈꯥꯎꯖꯒꯅꯤ꯫ ꯃꯗꯨꯗ ꯂꯨꯏꯇꯥꯁꯤꯡꯅ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯂꯧ ꯈꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯡꯒꯣꯜ ꯑꯗꯨ ꯂꯧꯔꯛꯇ ꯂꯪꯁꯤꯜꯂꯝꯂꯒ ꯍꯥꯕꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯀꯨꯕꯣꯛꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯥꯔꯛꯃꯟꯗꯦ, ꯂꯧ ꯃꯌꯥꯝ ꯈꯥꯎꯔꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯧ ꯑꯃꯠꯇ ꯈꯥꯎꯗꯅ ꯀꯔꯤꯒꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯛ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯏꯀꯨꯕꯣꯛꯇꯤ ꯊꯥꯡꯒꯣꯜꯅ ꯃꯊꯟꯇ ꯂꯧ ꯈꯥꯎꯖꯩ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯅꯊꯟꯇ ꯂꯧ ꯈꯥꯎꯔꯣ ꯍꯥꯏꯗꯨꯅ ꯂꯧꯔꯛꯇ ꯊꯥꯡꯒꯣꯜ ꯂꯪꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯨꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅꯤꯀꯣ ꯈꯜꯂꯨꯕꯗ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯆꯌꯣꯝ ꯍꯥꯞꯆꯤꯜꯂꯒ ꯂꯨꯏꯇꯥꯁꯤꯡꯕꯨ ꯍꯨꯏ ꯁꯥꯍꯜꯂꯒ ꯑꯍꯜ ꯑꯗꯨꯅ ꯃꯊꯛꯇ ꯇꯣꯡꯂꯒ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯣꯏꯔꯦ꯫ ꯃꯀꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯀꯧꯔꯝꯃꯤ, ꯑꯔꯥꯡꯕꯤ, ꯑꯔꯥꯡꯕꯤ ꯑꯁꯤ ꯍꯥꯏꯅ ꯀꯧꯕꯗ ꯃꯃꯥꯛꯅ ꯒꯧ ꯒꯧ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯃꯥꯛꯅ ꯍꯨꯏꯅ ꯆꯌꯣꯝ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯕꯒꯨꯝ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯃꯀꯨꯅ ꯂꯥꯛꯂꯒ ꯆꯌꯣꯝ ꯑꯗꯨ ꯍꯪꯕꯗ ꯃꯃꯥꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯀꯨꯕꯣꯛꯄꯨ ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯊꯥꯕꯤꯔꯒ ꯆꯥꯕ, ꯊꯥꯕꯤꯗ꯭ꯔꯒ ꯇꯣꯛꯄ, ꯐꯪꯂꯤꯉꯩꯗꯅ ꯆꯥꯊꯣꯛꯄ ꯃꯆꯠꯅꯤ꯫ ꯃꯗꯨꯗ ꯃꯀꯨꯕꯣꯛꯇꯨ ꯁꯥꯎꯔꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯂꯥꯝꯅ ꯂꯥꯝꯅ ꯑꯗꯨꯃꯛ ꯈꯥꯡꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯀꯨꯕꯣꯛꯅ ꯍꯨꯏ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯔꯒ ꯁꯥ तानबा लाक्ले। मदुदसु लुइतासिंगना मकुबोकपु लाक्नबा मखै लाक्नरगा चयोम अमत्ता हेक पिजदबा मखै महांगना लोइना चाथोकले। मदुदा साउबा याद्रबनिना मकुबोकतु मदुदसु करी अमत्ता साउद्रे। मसिगी आंगांग असि अमुक्तंगदि माइथिबा पीदबा यादे असि हाइरदुना सजिक फानबा अमुक लाक्मिनरमी। मकुबोकना सजिक फालिङैदा लुइतासिंगना मकुबोककी पोलांग मनुंग चंगदुना लैथोकलम्मी। मथक्ता सजिक अफानबसिंग अदु असुम असुम हापचिल्लक्तुना मनुंगदा लोटलिबा लुइतासिंग अदु मसक उबा फंगद्रे। सजिकना पोलांग थल्ले चटलगे खलकपदा लुइतासिंगदि उबा फंगद्रे। मसिगी आंगांग असे कदोमदा अमुक चटख्रबजानो कोना लाक्चरसनुदा असि हाइने खल्लदुना पोलांग अदु लुमलबसु सजिक यामबननी खल्लगा यामना वाना मकोकता थोंगतलगा ngek ngek sangduna puduna mayumgi sanggol yauba matamda polang adu sanggol manungda tharamlaga thoraklammi। ngaihak leiraga luitasing polang manungdagi thoraklaga mayumlomda changlaklammi। luitasingna polang manungdagi thorakpa adu makubongna urabada is lakchaida hayengdi khanganido asi haiduna mathangi numittasu मखोई अनि सजिक फानबा चछि हाइना लेपनारमी। मथंगी नुमित्तना कमदौरी सजिक फानमिनरिङै महाकना ngarang तौबगुमना मकुबोकना मागी पोलांग मनुंगदा चंगसिन्दुना लोटखिबदु असिंगबा लुइतासिंगना खंगौबोइरे। मसिगी अहल असे ngasiदी laknaragido
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯅꯝꯁꯤꯟꯕ ꯁꯥꯗꯨꯅ ꯂꯨꯏꯇꯥꯁꯤꯡꯅ ꯄꯣꯂꯥꯡ ꯃꯃꯥꯏ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯒ ꯂꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯪꯒꯣꯟꯗ ꯌꯧꯔꯒ ꯗꯝ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯊꯥꯗꯕꯕꯨ ꯃꯀꯨꯕꯣꯛꯇꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ꯫ ꯃꯀꯨꯕꯣꯛ ꯆꯥꯎꯕ ꯅꯥꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯪꯒꯣꯟꯗꯒꯤ ꯆꯤꯡꯗꯨꯅ ꯊꯣꯔꯛꯂꯒ ꯂꯨꯏꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ: "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯄꯥꯗꯒꯤ ꯁꯤꯡꯕ ꯌꯥꯝꯅ ꯍꯦꯜꯂꯦꯍꯦ꯫ ꯑꯁ, ꯏꯄꯥ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯁꯤ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯃꯥꯛ ꯑꯣꯏꯕ ꯃꯇꯤꯛ ꯆꯞ ꯆꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯛꯇ ꯑꯣꯏꯅ ꯊꯥꯖꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯁꯤꯡꯕ ꯂꯨꯏꯇꯥꯁꯤꯡꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯗꯨꯗ ꯂꯨꯏꯇꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯩꯍꯥꯛꯅ ꯂꯧꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ, ꯏꯇꯥꯎ ꯕꯥꯎꯒꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯑꯗꯨꯛ ꯄꯥꯡꯖꯕꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯇꯥꯎꯗ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯄꯤꯊꯣꯛꯂꯦ꯫ ꯕꯥꯒꯨꯅ ꯍꯔꯥꯎꯃꯟꯕꯗꯒꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯃꯀꯨꯕꯣꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯍꯧꯔꯦ꯫ ꯃꯔꯨꯞ ꯂꯨꯏꯇꯥꯁꯤꯡꯒꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯅ ꯇꯤꯟꯅꯗꯨꯅ ꯃꯔꯨꯞ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯇꯠꯅꯈꯤꯗꯦ꯫ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯏ꯫ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯏ ꯍꯥꯏꯕꯁꯤ ꯂꯨꯏꯇꯥꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫